ꯃꯛꯇꯗ ꯕꯤꯅꯤꯇꯥꯅ ꯇꯔꯥꯝ ꯅꯣꯛꯆꯕꯒ ꯂꯣꯏꯅꯅ ꯈꯨꯔꯨꯝꯖꯔꯤ ꯍꯧꯖꯤꯛ ꯄꯥꯎꯗꯝ ꯑꯁꯤꯒꯤ ꯃꯔꯣꯏ ꯄꯥꯎ ꯄꯤꯖꯔꯤ ꯃꯅꯤꯄꯨꯔꯒꯤ ꯁ꯭ꯀꯨꯜ ꯏꯗꯨꯀꯦꯁꯟꯗ ꯑꯍꯣꯡꯕ ꯄꯨꯔꯛꯅꯕꯒꯤ ꯃꯇꯥꯡꯗ ꯅꯨꯃꯤꯠ ꯍꯨꯝꯅꯤ ꯆꯠꯊꯒꯗꯕ ꯋꯥꯔꯛꯁꯣꯞ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯇꯧꯈ꯭ꯔꯦ ꯃꯤꯇꯣꯞ ꯈꯟꯗꯣꯛꯁꯤ ꯍꯥꯏꯕ ꯋꯥꯍꯩ ꯑꯁꯤ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯥꯎꯕ ꯋꯥꯍꯩꯅꯤ ꯍꯥꯏꯅ ꯀꯦꯝꯄꯦꯟ ꯐꯣꯔ ꯖꯁ ꯑꯦꯟड ꯐꯦꯌꯔ ꯗꯤꯂꯤꯃꯤꯇꯦꯁꯟꯒꯤ ꯐꯥꯏꯅꯥꯟꯁ ꯁꯦꯀ꯭ꯔꯦꯇꯔꯤꯅ ꯐꯣꯡꯗꯣꯔꯛꯂꯤ लोइनना अरामबाई टेंगोलगी थौमिसिंग फाजिनखिबगी मायोक्ता खोंजंगसिंग चंगसिनबा लेप्ट्री मपुंगयो पालो बिरसी मणिपुर की स्कूल एजुकेशन दा अहोंगबा पुरकनबा खननेनबगी मतांगदा नुमित हुमनी चुमना चथगदबा वर्कशॉप मणिपुर की चीफ मिनिस्टर युमनाम खेमचाना ngasi इम्फाल की सिटी कन्वेंशन सेंटर दा होदोखरे समग्र शिक्षा मणिपुर ने स्पॉन्सर तौबा वर्कशॉप असी लेंगा की एजुकेशन एस डिपार्टमेंट की मखादा विद्या भारतीय शिक्षा विकास समिति मणिपुर ने सिंधुना पांगथोकपनी वर्कशॉप होदोपगी थरमदुदा चीफ सेक्रेटरी पुनीर कुमार गोयल एमएलए निशिकांत छापम विद्या भारतीय अखिल भारतीय शिक्षा संस्थान न्यू दिल्ली के फॉर्मर प्रेसिडेंट डी रामकृष्ण राव विद्या भारतीय शिक्षा विकास समिति मणिपुर के प्रेसिडेंट प्रोफेसर माइबम चौरजित याउना तै मरोइब मियोय सिंगसु सरुक याखी थौरम अदुगा मरिलेना चीफ मिनिस्टर युमनाम खेमचाना हाई ngasi हौदोलिबा वर्कशॉप असि कुमजा लिसिंग अनि निफु तरेट फावबगी मनुंगदा चौखटपा इंडिया अमगी पांडमदा संगसिलकलिबा न्यू एजुकेशन पॉलिसी 2020 की सरो अमा ओइना विकसित भारत 2047 की मंगलान मंगफाउनननबा मतेंग ओइरगनी NEP 2020 की मनुंग चन्ना इसागी इरमदम की लोन येक्ता तमदुना हिरंग खुदिमक्ता चौखटपा ngamlagani lamdam asa tholiba irang asina ban blockade toina tawba lamda ama oibana lenga ki employees sing maroina summer vacation gi matam phawba tension duna mangkriba matam sing menkhatnaba honari employee khudimakna lenga na paikhalakliba thabak thoramda thawai hakjang yauna khongpham setna honaminasi haina appeal tawki मिटोप खंदोक्सी हाइबा वाहै असि पालिबा लेंगा असि ख्वाइदगी असाउबा वाहैनी मिटोप खंदोकपगी महुत येलौमी सिंगबु नमसिनदुना थमलगा लेंगा काइदनबा होनबना मरु ओइना लौरी लोइना डिप्यूटी चीफ मिनिस्टर नेमचा किगेनगी मायोक्ता थबक तौबदा युमनाम खेमचानगी लेंगा तुगनी हाइना कैंपेन फॉर जस्ट एंड फेयर डिलिमिटेशन की फाइनेंस सेक्रेटरी सुनील करामना फोंदोखरे वाफम असि JFD हौरैबी अपुनबा मैरा पाइबी अमदी हौरैबी अपुनबा लुकना सिंदुना हौरैबी कांगजैबुंग कम्युनिटी हॉल दा पांगथोकिबा अपडेटिंग NRC बिफोर सेंसस की मतांगदा मियांगी मिफंगा मरी लेनना फोंदोखिबनी मिटो खंदोनबा होनबदा मियामना लाव खोंगलबसु लेंगा असना तासिन उसिनदना लैरिबासी खोइसाउनरबा मियामना नोमदी सोइदना लमजाव सरोकता थोक्तुना इहिंग नाहिंग ताबगी थबक चथरकलोय हाइनिंगाय लेते लमदमसगी मिटोप खंदोकपियो हाइना मरी लेनाबसिंगदसु कयारक तक्सिनख्रे दुबो लमदमसगी लुसिंगबसिंगना सेंटरगी लुसिंगबसिंगदा लमदमसगी मिटोप खंदोकनबा तक्सिनबा ngamdriba karigino amadi लमदमसगी मिटोप खंदोकत्रे फावबा स्टेट असिदा सेंसस तौबिगनु मिटोप खंदोकतना सेंसस तौबा तारबदी तुमदना लैरिबा लेंगा असिगी मथक्ता इहो होबनतना अतोपा पाम्बै अमता लैते सेंसस तौगदबा थानी खतंग आइसलकलबा मतमसि फावबा स्टेटसगी हौजि ओइदबा फिबम असिगी येंगलगा सेंसस येथोकपगी थौरांग लेंगा असना पाइखतपा उदे मियांगी अनिंगबा पाम्बगी मायोक्ता सेंसस तौनबा थौरांग लिबा लेंगा असि अंगकपा फावी मिटो पानबै पनबा याद्रबा लमदमसगी मिटोप खंदोक्सी हाइबदा साउरिबा लेंगा असिगी मरोइबा मरमदी स्टेटसदा मतम कुइना पिया लेंगा लेरुरब मतों हंदकता नौना सेमकिबा लेंगा असि कांगलु फुरुक खाइबा लेंगा अमा ओइना सेमकिबा असिना अचौबा मचा अमा ओहेलिब्रा हाइबसी वहंग ओइना हंगनिंगली मालेमगी मफा अमतदा थोखिद्रिबा मवोंगदा स्टेट असिदा चीफ मिनिस्टर अहुम थमजिंदु चीफ मिनिस्टर अहुम थमजिंदुना लेंगाक चलाइबा हाइबसी कैदौनुंगदा अफबा खक ओइबा ngamloi स्टेट असिबो मसेट अहुम थोना थुगाइनाबा सेंटर की लुसिंगबा सिंगना सिलकपा थौंगनि हाइबसी अखोइगी लुसिंगबा सिंग असिना खंगबा मथौ ताइ लोइनना तुंगी मिरोलगी खनबा ngamdaba लेंगा असिना हेना लुई खंदुना तुमदुना लैरिबा अखोइगी लुसिंगबा सिंग हौदोकपा मथौ तारकले अमदी हौजिकी मिरोल अखोइना तुंगी मिरोलगिदमक अफबा थबक खरा तौरंबा हाइबसी अखोइगी इथौदांगनि खंदुना लमदमसगी मिटो मिरान चासिंग
ꯈꯟꯗꯣꯛꯅꯕ JFDꯅ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤꯗ ꯃꯇꯝ ꯃꯇꯝꯒꯤ ꯑꯣꯏꯕ ꯈꯣꯡꯊꯥꯡꯁꯤꯡꯗ ꯃꯤꯌꯥꯝꯅꯁꯨ ꯑꯉꯝꯕ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯈꯤ꯫ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯂꯝꯕꯤ ꯂꯝꯗꯥꯡꯗ ꯊꯣꯛꯑꯀꯥꯟꯗ ꯑꯀꯟꯕ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯃꯤꯊꯣꯛꯁꯤ ꯃꯇꯝꯗ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯍꯥꯏꯅꯔꯤꯁꯤꯗꯅ ꯀꯨꯀꯤ ꯆꯦꯡꯀꯨꯀꯤ ꯅꯥꯀꯣ ꯇꯦꯔꯣꯔꯤꯁ ꯍꯥꯏꯁꯦ ꯁꯤꯅ ꯃꯤꯁꯤꯡ ꯌꯥꯝꯈꯠꯂꯀꯥꯟꯗ ꯀꯦꯟꯗ꯭ꯔ ꯃꯁꯤꯡꯁꯦ MLA ꯃꯁꯤꯡꯁꯦ ꯃꯣꯏꯅ ꯍꯦꯜꯂꯅꯤ ꯑꯩꯈꯣꯏꯅ ꯉꯁꯤ ꯌꯦꯜꯂꯧꯏ ꯍꯥꯏꯔꯤꯁꯦ ꯃꯁꯤ ꯀꯦꯟꯗ꯭ꯔ ꯃꯁꯤꯡꯁꯦ ꯍꯟꯊꯔꯛꯇ꯭ꯔꯅꯦ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯊꯧꯃꯤꯁꯤꯡ ꯐꯥꯕ ꯌꯥꯔꯣꯏ, ꯐꯥꯈꯤꯕ ꯇꯦꯡꯒꯣꯜꯂꯣꯏꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯗꯣꯔꯛꯀꯗꯕꯅꯤ ꯍꯥꯏꯕ ꯌꯥꯎꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯗꯤꯃꯥꯟꯁꯤꯡ ꯌꯥꯎꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯃ ꯑꯄꯨꯟꯕ ꯃꯩꯔꯥꯄꯥꯏꯕꯤ ꯂꯨꯞ ꯋꯥꯔꯗ ꯅꯝꯕꯔ 9 ꯀꯩꯁꯥꯝꯊꯣꯡ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯅ ꯒꯕꯔꯅꯔ ꯑꯖय ꯀꯨꯃꯥꯔ ꯚꯜꯂꯥꯗ ꯄꯤꯁꯤꯟꯈ꯭ꯔꯦ꯫ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯊꯧꯃꯤꯁꯤꯡ ꯐꯥꯕꯒꯤ ꯊꯧꯑꯣꯡ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯑꯄꯨꯟꯕ ꯃꯩꯔꯥꯄꯥꯏꯕꯤ ꯂꯨꯞ ꯋꯥꯔꯗ ꯅꯝꯕꯔ 9 ꯀꯩꯁꯥꯝꯊꯣꯡ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ ꯃꯩꯔꯥꯄꯥꯏꯕꯤꯁꯤꯡꯅ ꯉꯁꯤ ꯀꯩꯁꯥꯝꯄꯥꯠ ꯂꯩꯃꯖꯝ ꯂꯩꯀꯥꯏꯗꯒꯤ ꯂꯣꯛ ꯚꯋꯟ ꯇꯝꯅ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯕ ꯂꯥꯛꯈꯤ꯫ ꯃꯩꯔꯥꯄꯥꯏꯕꯤꯁꯤꯡ ꯑꯗꯨꯅ ꯀꯩꯁꯥꯝꯄꯥꯠ ꯖꯪꯁꯟ ꯌꯧꯔꯛꯄꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯕꯦꯔꯤꯀꯦꯗ ꯁꯤꯖꯤꯟꯅꯗꯨꯅ ꯃꯩꯔꯥꯄꯥꯏꯕꯤꯁꯤꯡ ꯑꯗꯨ ꯊꯠꯇꯨꯅ ꯃꯈꯥ ꯇꯥꯅ ꯆꯠꯍꯟꯈꯤꯗꯦ꯫ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯀꯤ ꯑꯊꯤꯡꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯩꯔꯥꯄꯥꯏꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇꯒꯤ ꯃꯩꯔꯥꯄꯥꯏꯕꯤ 6 ꯈꯟꯒꯠꯇꯨꯅ ꯂꯣꯛ ꯚꯋꯟ ꯇꯝꯅ ꯆꯠꯈꯤ꯫ ꯃꯩꯔꯥꯄꯥꯏꯕꯤꯁꯤꯡ ꯑꯗꯨꯅ ꯂꯣꯛ ꯚꯋꯟꯗ ꯆꯪꯗꯨꯅ ꯒꯕꯔꯅꯔꯒ ꯎꯅꯅꯕ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗ ꯇꯛꯁꯤꯟꯈꯤ, ꯑꯗꯨꯕꯨ ꯒꯕꯔꯅꯔꯒꯤ ꯑꯦꯄꯣꯏꯟꯃꯦꯟꯠ ꯐꯪꯗꯕꯗꯒꯤ ꯃꯈꯣꯏꯅ ꯄꯨꯔꯛꯈꯤꯕ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨ ꯂꯣꯛ ꯚꯋꯟꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯗ ꯁꯤꯟꯅꯔꯝꯂꯕ ꯃꯇꯨꯡꯗ ꯂꯣꯛ ꯚꯋꯟꯗꯒꯤ ꯊꯣꯔꯛꯈꯤ꯫ ꯒꯕꯔꯅꯔꯗ ꯃꯦꯃꯣꯔꯦꯟꯗꯝ ꯄꯤꯁꯤꯟꯈꯤꯕ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯑꯄꯨꯟꯕ ꯃꯩꯔꯥꯄꯥꯏꯕꯤ ꯂꯨꯞ ꯋꯥꯔꯗ ꯅꯝꯕꯔ 9 ꯀꯩꯁꯥꯝꯊꯣꯡ ꯀꯟꯁꯇꯤꯇꯨꯑꯦꯟꯁꯤꯒꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯊꯣꯛꯆꯣꯝ ꯆꯟꯗ꯭ꯔ ꯁꯈꯤꯅ ꯍꯥꯏ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯊꯧꯃꯤꯁꯤꯡ ꯐꯥꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯌꯥꯕ ꯉꯝꯂꯣꯏ, ꯐꯥꯈꯤꯕ ꯇꯦꯡꯒꯣꯜꯂꯣꯏꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯗꯣꯔꯛꯀꯗꯕꯅꯤ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯩꯉꯥꯛ ꯑꯁꯤ ꯀꯨꯀꯤ ꯈꯛꯇꯗ ꯃꯤꯆꯪ ꯆꯪꯕ ꯂꯩꯉꯥꯛꯅꯤ꯫ ꯀꯨꯀꯤꯁꯤꯡꯅ ꯆꯠꯊꯔꯛꯈꯤꯕ ꯇꯝꯊꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯗꯨꯗ ꯆꯦꯟꯅꯕꯁꯤꯡ ꯉꯁꯤ ꯐꯥꯎꯕ ꯐꯥꯕ ꯂꯩꯇ꯭ꯔꯤ꯫ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯊꯧꯃꯤꯁꯤꯡ ꯐꯥꯔꯒ ꯏꯔꯥꯡ ꯑꯁꯤ ꯂꯣꯏꯒꯅꯤ ꯍꯥꯏꯅ ꯂꯩꯉꯥꯛꯅ ꯈꯜꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯆꯧꯕ ꯋꯥꯍꯪ ꯑꯃ ꯑꯣꯏꯔꯛꯂꯦ꯫ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯊꯧꯃꯤꯁꯤꯡ ꯐꯥꯕ ꯌꯥꯔꯣꯏ, ꯐꯥꯈꯤꯕꯁꯤꯡ ꯑꯊꯨꯕ ꯃꯇꯝꯗ ꯊꯥꯗꯣꯔꯛꯀꯗꯕꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯊꯥꯗꯣꯔꯛꯇ꯭ꯔꯕꯗꯤ ꯃꯆꯥꯁꯤꯡꯒꯤꯗꯃꯛ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯑꯆꯧꯕ ꯈꯣꯡꯖꯪ ꯁꯣꯏꯗꯅ ꯆꯪꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯈꯣꯏꯅ ꯑꯣꯏꯅ ꯃꯩꯇꯩꯗ ꯏꯍꯧꯁꯦ ꯍꯟꯖꯟ ꯆꯩꯅ ꯆꯛ ꯊꯤꯟꯕꯒꯤ ꯒꯤꯗ ꯑꯩꯈꯣꯏꯒꯤ ꯃꯩꯗ ꯒꯤ ꯍꯩꯖꯟꯕꯗꯧꯅ ꯍꯟꯖꯟ ꯃꯣꯏꯅ ꯏꯔꯥꯡ ꯁꯥꯒꯠꯅꯕꯗꯤ ꯃꯈꯣꯏꯅ ꯍꯣꯠꯅꯔꯛꯄꯅꯦꯕ, ꯑꯗꯨꯒ ꯏꯔꯥꯡꯅ ꯑꯩꯈꯣꯏꯅ ꯇꯧꯍꯟꯕ ꯇꯥꯕ꯫ ꯑꯩꯈꯣꯏ ꯑꯔꯥꯟꯕꯥꯏ ꯐꯥꯔꯝꯃꯅꯨ, ꯑꯩꯈꯣꯏ ꯉꯁꯤ ꯂꯥꯛꯏꯁꯤ ꯂꯥꯛꯑꯣꯏꯕ, ꯀꯩꯁꯨꯝꯇ ꯇꯧꯔꯣꯏꯕ꯫ ꯑꯩꯈꯣꯏꯒꯤ ꯏꯆꯥꯁꯤꯡ ꯁꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯃꯃꯥ ꯑꯩꯈꯣꯏ ꯑꯃꯠꯇ ꯈꯥꯡꯗꯅ ꯂꯩꯕ ꯉꯝꯃꯣꯏ꯫ ꯑꯩꯈꯣꯏꯁꯨ ꯑꯆꯧꯕ ꯏꯍꯧ ꯑꯗꯣ, ꯑꯆꯧꯕ ꯃꯅꯤꯄꯨꯔꯒꯤ ꯑꯆꯧꯕ ꯏꯍꯧꯗꯣ ꯃꯁꯤꯗ ꯁꯣꯏꯗꯅ ꯂꯥꯛꯀꯅꯤ ꯍꯥꯏꯕꯁꯤ ꯊꯝꯖꯔꯒ ꯌꯣꯝꯁꯤꯟꯖꯔꯒꯦ꯫ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯆꯔꯛ ꯆꯍꯤꯡꯅꯕ ꯇꯟꯖꯥ ꯑꯁꯤꯗ ꯃꯍꯩ ꯃꯁꯤꯡ ꯇꯝꯖꯔꯝꯕ ꯏꯆꯥ ꯀꯌా ꯃꯔꯩꯕꯥꯛ ꯃꯔꯝꯗꯝ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯊꯣꯔꯛꯈꯤꯕ ꯏꯆꯥꯁꯤꯡꯕꯨ ꯁꯦꯀ꯭ꯌꯨꯔꯤꯇꯤꯅ ꯐꯥꯕꯤ ꯄꯨꯟꯕꯤꯕ ꯑꯁꯤ ꯀꯛꯆꯤꯡꯒꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯌꯥꯅꯤꯡꯗꯦ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯉꯁꯤ ꯀꯛꯆꯤꯡ ꯀꯩꯊꯦꯜꯗ ꯂꯩꯕ ꯏꯔꯥꯕꯣꯠ ꯄꯥꯛ ꯃꯃꯥꯡꯗ NIAꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯊꯧꯃꯤ ꯈꯔ ꯐꯥꯖꯤꯟꯈꯤꯕ ꯑꯗꯨꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯇꯨꯅ ꯋꯥꯀꯠ ꯈꯣꯡꯖꯪ ꯆꯪꯁꯤꯟꯕꯗ ꯁꯔꯨꯛ ꯌꯥꯔꯝꯕꯤ ꯅꯨꯄꯤ ꯑꯃꯅ ꯐꯣꯡꯗꯣꯔꯛꯄꯗ ꯊꯣꯔꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯗ ꯃꯔꯩꯕꯥꯛ ꯃꯔꯝꯗꯝꯕꯨ ꯀꯟꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯃꯍꯩ ꯃꯁꯤꯡ ꯇꯝꯖꯔꯝꯕ ꯏꯆꯥ ꯀꯌꯥꯅ ꯊꯣꯔꯛꯇꯨꯅ ꯍꯣꯠꯅꯖꯈꯤꯕ ꯀꯌꯥ ꯄꯥꯜꯂꯤꯕ ꯂꯩꯉꯥꯛ ꯑꯁꯤꯅꯁꯨ ꯍꯦꯟꯅ ꯈꯪꯂꯤꯕ ꯑꯗꯨꯅꯤ꯫ ꯃꯤꯆꯝ 6 ꯐꯥꯔꯒ ꯃꯤꯍꯥꯠ ꯊꯤꯅ ꯃꯇꯨꯞ ꯀꯛꯇꯨꯅ ꯍꯥꯠꯈꯤꯕ ꯃꯤꯁꯛ ꯈꯪꯂꯕ ꯃꯐꯝ ꯈꯪꯂꯕ ꯑꯗꯨꯒꯨꯝꯕ ꯑꯗꯨꯗꯅ ꯀꯔꯤꯁꯨ ꯇꯧꯕꯤꯗ꯭ꯔꯒ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝ ꯀꯟꯅꯕ ꯊꯣꯔꯛꯈꯤꯕꯁꯤꯡ ꯀꯣꯏꯇꯥꯟ ꯇꯥꯟꯅꯗꯨꯅ ꯐꯥꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯀꯛꯆꯤꯡꯒꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯌꯥꯅꯤꯡꯗꯦ꯫ ꯐꯥꯖꯤꯟꯈꯤꯕ ꯏꯆꯥꯁꯤꯡ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯈꯨꯗꯛꯇ ꯊꯥꯗꯣꯛꯄꯤꯔꯛꯀꯗꯕꯅꯤ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯀꯛꯆꯤꯡꯒꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯀꯌꯥ ꯆꯪꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛꯅ ꯈꯪꯕꯤꯌꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯈꯤ꯫ ꯉꯁꯤꯒꯤ ꯋꯥꯀꯠ ꯈꯣꯡꯖꯪ ꯑꯗꯨꯗ ꯃꯤꯆꯝ ꯐꯥꯕ ꯌꯥꯅꯤꯡꯗꯦ, ꯐꯥꯈꯤꯕ ꯏꯆꯥꯁꯤꯡ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯔꯛꯎ, ꯃꯤꯆꯝ ꯐꯥꯕ ꯌꯥꯔꯣꯏ ꯍꯥꯏꯕ ꯈꯣꯜꯂꯥꯎ ꯀꯌꯥꯁꯨ ꯂꯥꯎꯈꯤ꯫ ꯊꯋꯥꯏ ꯈꯨꯕꯥꯛꯇ ꯍꯥꯞꯇꯨꯅ ꯆꯣꯡꯊꯣꯔꯛꯂꯤꯕ ꯏꯆꯥꯁꯤꯡ ꯐꯥꯖꯤꯟꯕꯤꯕ, ꯃꯁꯥꯒꯤ ꯃꯔꯥꯟ ꯃꯈꯟ ꯄꯥꯟꯁꯤꯟꯕꯤꯕ ꯑꯁꯤ ꯏꯃꯥꯁꯤꯡꯅ ꯀꯩꯗꯧꯉꯩꯗꯁꯨ ꯑꯩꯈꯣꯏ ꯌꯥꯅꯤꯡꯗꯦ꯫ ꯍꯥꯏꯔꯤꯕ ꯃꯇꯥꯡ ꯑꯁꯤꯃꯛꯇꯗ ꯃꯈꯣꯏꯗ ꯄꯤꯔꯤꯕ ꯃꯔꯥꯟ ꯀꯔꯤꯒꯨꯝꯕ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯃꯈꯣꯏꯕꯨ ꯊꯥꯗꯣꯛꯄꯤꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯏꯃꯥꯁꯤꯡꯅ ꯃꯇꯝ ꯀꯛꯇꯅ ꯉꯁꯤꯃꯛ ꯍꯥꯏꯕꯁꯤꯗꯒꯤ ꯊꯥꯗꯣꯛꯄꯤꯒꯗꯕꯅꯤ꯫ ꯌꯥꯗ꯭ꯔꯒ ꯀꯛꯆꯤꯡ ꯗꯤꯁꯇ꯭रिꯛꯀꯤ ꯂꯥꯡꯃꯩꯗꯣꯡꯗ ꯂꯩꯕ ꯂꯥꯡꯃꯩꯗꯣꯡ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯗꯤꯕꯦꯂꯞꯃꯦꯟꯠ CD ꯕ꯭ꯂꯣꯛꯀꯤ ꯕ꯭ꯂꯣꯛ ꯗꯤꯕꯦꯂꯞꯃꯦꯟꯠ ꯑꯣꯐꯤꯁꯥꯔ BDO
ꯂꯩꯇꯕꯅ ꯕ꯭ꯂꯣꯛ ꯑꯁꯤꯒꯤ ꯃꯈꯥꯗ ꯂꯩꯕ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯇꯔꯥꯒꯤ ꯖꯣꯕ ꯀꯥꯔꯗ ꯍꯣꯜꯗꯔꯁꯤꯡꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯈꯨꯠꯁꯨꯃꯜ ꯃꯇꯝ ꯆꯥꯅ ꯄꯤꯕꯤꯗ꯭ꯔꯦ ꯍꯥꯏꯅ ꯈꯣꯏꯁꯥꯎꯅꯔꯕ ꯖꯣꯕ ꯀꯥꯔꯗ ꯍꯣꯜꯗꯔꯁꯤꯡꯅ ꯂꯥꯡꯃꯩꯗꯣꯡ ꯁꯤꯗꯤ ꯕ꯭ꯂꯣꯛꯀꯤ ꯑꯣꯐꯤꯁ ꯁꯣ ꯂꯣꯟꯁꯤꯟꯅꯕ ꯍꯣꯠꯅꯔꯨꯔꯦ ꯑꯣꯐꯤꯁ ꯃꯃꯥꯡꯗ ꯐꯝꯖꯤꯟꯗꯨꯅ ꯋꯥꯀꯠ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 12 ꯇꯥꯔꯛꯄꯗ ꯖꯣꯕ ꯀꯥꯔꯗ ꯍꯣꯜꯗꯔ ꯅꯨꯄꯤ ꯅꯨꯄꯥ 100 ꯂꯥꯛꯇꯨꯅ ꯑꯣꯐꯤꯁ ꯑꯁꯤꯒꯤ ꯚꯤꯗꯤꯑꯣ ꯂꯩꯇꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯈꯣꯏꯅ ꯊꯕꯛ ꯁꯨꯕ ꯂꯣꯏꯈ꯭ꯔꯕꯁꯤꯡꯒꯤ ꯈꯨꯠꯁꯨꯃꯜ ꯄꯤꯊꯣꯛꯄꯤꯗꯅ ꯂꯩꯔꯦ ꯑꯊꯨꯕ ꯃꯇꯝꯗ ꯚꯤꯗꯤꯑꯣ ꯊꯥꯕꯤꯔꯛꯇꯨꯅ ꯃꯈꯣꯏꯒꯤ ꯈꯨꯠꯁꯨꯃꯜꯁꯤꯡ ꯄꯤꯊꯣꯛꯄꯤꯌꯨ ꯍꯥꯏꯅ ꯋꯥꯀꯠ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯈꯤ ꯂꯣꯏꯅꯅ ꯈꯨꯠꯁꯨꯃꯜ ꯄꯤꯊꯣꯛꯄ ꯉꯝꯗ꯭ꯔꯕꯗꯤ ꯑꯣꯐꯤꯁ ꯑꯁꯤ ꯁꯣ ꯂꯣꯟꯁꯤꯜꯂꯒꯅꯤ ꯍꯥꯏꯅ ꯑꯣꯐꯤꯁ ꯑꯗꯨꯒꯤ ꯁ꯭ꯇꯥꯐꯁꯤꯡ ꯑꯣꯐꯤꯁꯀꯤ ꯃꯄꯥꯟꯗ ꯊꯣꯛꯄꯤꯈ꯭ꯔꯣ ꯍꯥꯏꯈꯤ ꯑꯣꯐꯤꯁꯀꯤ ꯁ꯭ꯇꯥꯐꯁꯤꯡ ꯊꯣꯛꯅꯔꯛꯄ ꯍꯧꯔꯛꯄꯗ ꯕ꯭ꯂꯣꯛ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯕ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯈꯔꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯕ ꯀꯃꯤꯇꯤꯒꯤ ꯆꯦꯌꯔꯄꯥꯔꯁꯟ ꯈꯔ ꯑꯣꯐꯤꯁ ꯑꯗꯨꯗ ꯂꯥꯛꯄꯒ ꯃꯄꯥ ꯆꯥꯟꯅꯗꯨꯅ ꯃꯤꯌꯥꯝ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯈꯤ ꯇꯨꯡꯗ ꯑꯣꯐꯤꯁ ꯁꯣ ꯂꯣꯟꯕꯩ ꯈꯣꯡꯖꯪ ꯆꯠꯊꯒꯅꯤ ꯇꯧꯔꯝꯕ ꯑꯗꯨ ꯇꯣꯛꯇꯨꯅ ꯑꯣꯐꯤꯁ ꯃꯃꯥꯡꯗ ꯋꯥꯀꯠ ꯃꯤꯐꯝ ꯑꯣꯏꯅ ꯆꯠꯊꯈꯤ ꯋꯥꯀꯠ ꯃꯤꯐꯝ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯔꯝꯕꯤ ꯍꯤꯖꯝ ꯁꯨꯃꯤꯇꯥ ꯀꯧꯕꯤ ꯂꯝꯖꯥꯎ ꯖꯤꯄꯤꯒꯤ ꯖꯣꯕ ꯀꯥꯔꯗ ꯍꯣꯜꯗꯔ ꯑꯃꯅ ꯍꯥꯏ ꯆꯍꯤ ꯑꯁꯤꯒꯤ ꯃꯦ 24 ꯂꯥꯡꯃꯩꯗꯣꯡ ꯁꯤꯗꯤ ꯕ꯭ꯂꯣꯛꯀꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕꯤꯈ꯭ꯔꯦ ꯑꯗꯨꯕꯨ ꯉꯁꯤ ꯐꯥꯎꯕꯗ ꯂꯩꯉꯥꯛꯅ ꯃꯍꯨꯠ ꯑꯃꯠꯇ ꯊꯥꯕꯤꯔꯛꯇꯗꯨꯅ ꯂꯩꯔꯤ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯖꯣꯕ ꯀꯥꯔꯗ ꯍꯣꯜꯗꯔꯁꯤꯡꯅ ꯊꯕꯛ ꯁꯨꯕ ꯂꯣꯏꯈ꯭ꯔꯕꯁꯤꯡ ꯈꯨꯠꯁꯨꯃꯜ ꯑꯁꯤ ꯊꯥ ꯑꯃꯔꯣꯝ ꯐꯥꯖꯤꯜꯂꯛꯂꯕ ꯑꯁꯤꯗ ꯄꯤꯊꯣꯛꯄꯤꯗꯅ ꯂꯩꯔꯦ ꯃꯁꯤꯒꯤ ꯃꯊꯛꯇ ꯑꯣꯐꯤꯁ ꯑꯁꯤꯗ ꯏꯆꯥ ꯏꯁꯨꯁꯤꯡꯒꯤ ꯃꯍꯩ ꯃꯁꯤꯡ ꯇꯝꯕꯗ ꯁꯤꯖꯤꯟꯅꯒꯗꯕ ꯗꯦꯠ ꯑꯣꯐ ꯕꯥꯔꯊ ꯁꯥꯔꯇꯤꯐꯤꯀꯦꯠ ꯗꯦꯠ ꯁꯥꯔꯇꯤꯐꯤꯀꯦꯠ ꯑꯃꯗꯤ ꯑꯇꯩ ꯑꯇꯩ ꯆꯦ ꯆꯥꯡ ꯀꯌꯥ ꯑꯃ ꯃꯇꯝ ꯆꯥꯅ ꯐꯪꯕ ꯉꯝꯗ꯭ꯔꯦ ꯃꯔꯝ ꯑꯁꯤꯅ ꯂꯥꯏꯔꯕ ꯈꯨꯡꯒꯪꯒꯤ ꯃꯤꯌꯥꯝꯒꯤ ꯈꯟꯕꯤꯔꯒ ꯑꯊꯨꯕ ꯃꯇꯝꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯂꯥꯡꯃꯩꯗꯣꯡ ꯁꯤꯗꯤ ꯕ꯭ꯂꯣꯛꯀꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯊꯥ ꯑꯁꯤ 15 ꯐꯥꯎꯕꯗ ꯊꯥꯕꯤꯔꯛꯇꯨꯅ ꯖꯣꯕ ꯀꯥꯔꯗ ꯍꯣꯜꯗꯔꯁꯤꯡꯒꯤ ꯄꯤꯊꯣꯛꯄꯤꯗꯨꯅ ꯂꯩꯔꯤꯕ ꯈꯨꯠꯁꯨꯃꯜ ꯄꯤꯊꯣꯛꯄꯤꯅꯕ ꯑꯃꯗꯤ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯃꯍꯩ ꯇꯝꯕꯗ ꯃꯊꯧ ꯇꯥꯕ ꯆꯦ ꯆꯥꯡꯁꯤꯡ ꯃꯇꯝ ꯆꯥꯅ ꯐꯪꯍꯟꯕꯤꯅꯕ ꯍꯣꯠꯅꯕꯤꯌꯨ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯕ꯭ꯂꯣꯛ ꯑꯁꯤꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯖꯤꯄꯤ 10ꯒꯤ ꯃꯤꯌꯥꯝꯅ ꯑꯀꯟꯕ ꯈꯣꯡꯖꯪ ꯆꯠꯊꯈꯤꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯔꯛꯈꯤ ꯁꯥꯎꯅꯔꯛꯄ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯩꯖꯔꯤꯕ ꯃꯦꯝꯕꯔꯁꯤꯡꯁꯨ ꯊꯕꯛ ꯊꯧꯔꯝꯗ ꯄꯥꯡꯈꯠꯄ ꯉꯝꯗꯕꯅ ꯃꯔꯝ ꯑꯣꯏꯕꯤꯗꯨꯅ ꯏꯃꯥ ꯏꯕꯦꯟꯁꯤꯡ ꯈꯣꯏꯁꯥꯎꯅꯕꯁꯤ ꯑꯩꯈꯣꯏ ꯂꯥꯛꯆꯔꯤꯕ ꯆꯦꯌꯔꯄꯔꯁꯟ ꯈꯔꯒ ꯏꯃꯥ ꯏꯕꯦꯟꯁꯤꯡꯁꯤꯒ ꯚꯥꯞ ꯇꯥꯅ ꯋꯥꯔꯤ ꯁꯥꯟꯅꯔꯕꯒꯤ ꯇꯨꯡꯗ ꯏꯃꯥ ꯏꯕꯦꯟꯁꯦ ꯑꯩꯈꯣꯏꯗ ꯏꯃꯥ ꯏꯕꯦꯟꯁꯤꯡꯁꯤꯅ ꯃꯣꯏꯒꯤ ꯈꯨꯠꯁꯨꯃꯟ ꯄꯤꯌꯣꯅ ꯀꯟꯅ ꯇꯛꯈꯠꯂꯛꯄꯗꯒꯤ ꯑꯩꯈꯣꯏꯅ ꯃꯇꯝ ꯑꯃ ꯊꯥꯖꯔꯦ ꯃꯔꯝ ꯑꯗꯨꯅ ꯁꯔꯀꯥꯔꯅ ꯁꯤꯒ ꯃꯔꯤ ꯂꯩꯅꯔꯤꯕꯁꯤꯡꯅ ꯂꯥꯛꯏꯕ ꯇꯥꯔꯤꯛ 15 ꯐꯥꯎꯕꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯃꯇꯝ ꯀꯨꯏꯅ ꯊꯥ ꯑꯃ ꯍꯥꯡꯗꯅ ꯂꯩꯔꯕ ꯕ꯭ꯂꯣꯛꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤ ꯊꯥꯕꯤꯔꯛꯇꯨꯅ ꯄ꯭ꯔꯖꯥꯒꯤ ꯈꯨꯠꯁꯨꯃꯟ ꯄꯤꯊꯣꯛꯄ ꯉꯝꯗ꯭ꯔꯤꯕ ꯑꯗꯨꯒ ꯕ꯭ꯂꯣꯛꯁꯤꯒꯤ ꯃꯈꯥꯗ ꯂꯩꯔꯤꯕ ꯄꯟꯆꯥꯌꯠꯁꯤꯡꯒꯤ ꯊꯕꯛ ꯊꯧꯔꯝ ꯄꯥꯏꯈꯠꯄ ꯉꯝꯗ꯭ꯔꯤꯕꯁꯤ ꯉꯝꯍꯟꯕꯤꯌꯨ ꯁꯤꯒꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯔꯤꯕ ꯇꯥꯔꯤꯛ 15ꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯅ ꯏꯃꯥ ꯏꯕꯦꯟꯁꯤꯡꯗ ꯊꯥꯖꯔꯤꯕ ꯚꯤꯗꯤꯑꯣ ꯂꯥꯛꯑꯕ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯈꯨꯠꯁꯨꯃꯟ ꯄꯤꯊꯣꯛꯀꯅꯤ ꯐꯅꯅꯕ ꯄ꯭ꯔꯖꯥꯒꯤ ꯇꯧꯒꯅꯤ ꯍꯥꯏꯕꯁꯤꯗꯩꯗ ꯁꯔꯀꯥꯔꯅ ꯚꯤꯗꯤꯑꯣ ꯊꯥꯕꯤꯔꯛꯇ꯭ꯔꯒꯗꯤ ꯄ꯭ꯔꯖꯥꯁꯤꯡꯅ ꯍꯧꯔꯛꯄ ꯏꯍꯧꯗ ꯑꯩꯈꯣꯏꯅ ꯉꯥꯛꯊꯣꯛꯄ ꯉꯝꯖꯔꯔꯣꯏ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯑꯩꯅ ꯆꯦꯌꯔꯄꯔꯁꯟ ꯑꯃꯗ ꯊꯝꯖꯔꯤ ꯊꯦꯡꯛ ꯌꯨ ꯁꯤ ꯀꯩꯅꯣ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯀꯌꯥ ꯂꯩꯒꯦ ꯒ꯭ꯔꯥꯝ ꯄꯟꯆꯥꯌꯠ ꯍꯟꯗꯛ ꯀꯝꯕꯥꯏꯟ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁ ꯇꯤꯝ ꯑꯃꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯇꯦꯡꯒꯣꯜ ꯐꯥꯈꯤꯕ ꯌꯥꯅꯤꯡꯗꯦ ꯑꯊꯨꯕꯗ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯗꯨꯅ ꯉꯁꯤ ꯀꯨꯝꯕꯤ ꯑꯁꯤꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯆꯥꯏꯔꯦꯜ ꯃꯥꯡꯖꯤꯜꯗ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯈꯣꯜꯂꯥꯎ ꯀꯌꯥ ꯂꯥꯎꯗꯨꯅ ꯈꯣꯡꯖꯪ ꯆꯪꯁꯤꯟꯈ꯭ꯔꯦ ꯈꯣꯡꯖꯪ ꯑꯗꯨꯗ ꯂꯥꯏꯉꯧꯕꯤ ꯈꯣꯏꯖꯨꯃꯥꯟ ꯊꯥꯕꯤ ꯈꯨꯂꯥꯛꯄꯥꯠ ꯆꯥꯏꯔꯦꯜ ꯂꯩꯉꯥꯡ ꯇꯥꯕꯤ ꯆꯥꯏꯔꯦꯜ ꯃꯥꯡꯖꯤꯟ ꯆꯟꯗꯣꯟ ꯄꯣꯛꯄꯤ ꯊꯧꯕꯥꯜ ꯇꯥꯕꯤ ꯄꯣꯝꯕꯤꯈꯣꯛꯇꯒꯤ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯡꯅ ꯁꯔꯨꯛ ꯌꯥꯈꯤꯕ ꯑꯗꯨꯗ ꯑꯦꯇꯤꯒꯤ ꯇꯦꯡꯒꯣꯂꯣꯏ ꯐꯥꯕ ꯌꯥꯅꯤꯡꯗꯦ ꯑꯦꯇꯤꯒꯤ ꯏꯆꯥꯁꯤꯡ ꯐꯥꯕꯒꯤ ꯃꯍꯨꯠꯇ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡ ꯑꯣꯏꯅ ꯐꯥꯕꯤꯌꯨ ꯐꯥꯈꯤꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯇꯦꯡꯒꯣꯂꯣꯏꯁꯤꯡ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯛꯀꯗꯕꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯈꯣꯜꯂꯥꯎꯁꯤꯡꯁꯨ ꯂꯥꯎꯈꯤ ꯋꯥꯀꯠ ꯈꯣꯡꯖꯪ ꯑꯗꯨꯗ ꯁꯔꯨꯛ ꯌꯥꯈꯤꯕꯤ ꯃꯩꯔꯥ ꯄꯥꯏꯕꯤ ꯇꯤ.ꯑꯥꯏ.ꯑꯦꯁ ꯖꯥꯃꯤꯅꯤꯅ ꯐꯣꯡꯗꯣꯔꯛꯈꯤꯕꯗ ꯉꯁꯤ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯏꯔꯥꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯁꯥꯒꯤ ꯃꯔꯩꯕꯥꯛ ꯃꯔꯝꯗꯝ ꯀꯟꯖꯅꯕ ꯍꯥꯏꯗꯨꯅ ꯈꯨꯜ ꯉꯥꯛꯆꯕ ꯏꯆꯥꯁꯤꯡꯕꯨ ꯀꯨꯝꯖꯥ 2,200 ꯇꯥꯂꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯏꯖꯥꯇꯤ ꯏꯐꯨꯔꯨꯞ ꯑꯁꯤꯕꯨ ꯀꯟꯖꯅꯕ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯏꯆꯥꯁꯤꯡ ꯊꯣꯔꯛꯈꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯏꯔꯥꯡ ꯑꯗꯨ ꯂꯥꯛꯁꯤꯟꯅꯕꯒꯤ ꯃꯍꯨꯠꯇ ꯂꯩꯉꯥꯛꯀꯤ ꯁ꯭ꯇꯦꯠ ꯐꯣꯔꯁꯁꯤꯡꯅ ꯀꯔꯤꯒꯤ ꯇꯨꯃꯤꯟꯅ ꯌꯦꯡꯂꯒ ꯂꯩꯈꯤꯕꯅꯣ ꯃꯇꯝ ꯑꯗꯨꯗ ꯏꯔꯥꯡ ꯑꯗꯨ ꯂꯥꯛꯁꯤꯜꯂꯝꯕ ꯇꯥꯔꯒꯗꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯊꯣꯔꯛꯂꯝꯗꯕ ꯌꯥꯏ ꯂꯩꯉꯥꯛꯅ ꯃꯇꯝ ꯆꯥꯅ ꯃꯤꯆꯝ ꯃꯤꯌꯥꯝ ꯉꯥꯛꯄ ꯉꯝꯗꯕꯗꯒꯤ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜ ꯑꯃꯗꯤ ꯈꯨꯟ ꯉꯥꯛꯄ ꯀꯌꯥꯅ ꯑꯩꯈꯣꯏꯕꯨ ꯉꯥꯛꯁꯦꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯗꯨꯅ ꯏꯆꯥꯁꯤꯡꯅ ꯈꯨꯟ ꯉꯥꯛꯄꯗ ꯁꯤꯖꯤꯟꯅꯔꯝꯕ ꯈꯨꯠꯂꯥꯏꯁꯤꯡ ꯃꯅꯤꯄꯨꯔꯒꯤ ꯒꯕꯔꯅꯔꯅ ꯄꯤꯈꯠꯂꯛꯎ ꯑꯗꯨꯒ ꯏꯆꯥꯁꯤꯡꯕꯨ ꯇꯪꯗꯨ ꯂꯩꯇꯥꯕ ꯄꯨꯟꯁꯤ ꯑꯃꯗ ꯂꯩꯕ ꯌꯥꯔꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯥꯎꯕ ꯊꯝꯈꯤꯕꯗꯒꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡ ꯌꯥꯎꯅ ꯈꯨꯠꯂꯥꯏ ꯄꯨꯝꯅꯃꯛ ꯂꯣꯏꯅ ꯁꯤꯟꯅꯈꯤꯕꯁꯨ ꯂꯩꯈ꯭ꯔꯕꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛꯅ ꯀꯔꯤꯒꯤ ꯑꯦꯇꯤꯒꯤ ꯏꯆꯥꯁꯤꯡꯕꯨ ꯐꯥꯔꯤꯕꯅꯣ ꯃꯁꯤ ꯌꯥꯕ ꯁꯨꯡꯉꯝ ꯉꯝꯂꯣꯏ ꯃꯔꯝ ꯑꯗꯨꯅ ꯑꯔꯥꯝꯕꯥꯏ ꯇꯦꯡꯒꯣꯜꯒꯤ ꯏꯆꯥꯁꯤꯡꯕꯨ ꯀꯟꯗꯤꯁꯟ ꯑꯃꯠꯇ ꯌꯥꯎꯗꯅ ꯊꯥꯗꯣꯛꯄꯤꯔꯛꯎ ꯅꯠꯇ꯭ꯔꯕꯗꯤ ꯃꯃꯥ ꯀꯌꯥꯅ ꯍꯦꯟꯅ ꯀꯟꯕ ꯈꯣꯡꯖꯪ ꯆꯪꯁꯤꯜꯂꯛꯀꯅꯤ ꯍꯥꯏꯈꯤ
NIA yauna combined forces ki timamana arambai tengol ki tengoloi sing phaki bagi thodok yaning da phono tuna wangu gi ima maira pai bi sing na yaba ngamloi phajin ki ba arambai ki tengol sing kandisa amata yaudana thadora kadabani haina lengak ta taksin duna kumbi esi gi manung chanba wangu parking kaithel da miyam na ngasi waka khongjang chathakre waka khongjang du da sagang maira pai bi wangu chandang khong maira pai bi wangu ahalup makha laikai maira pai bi wangu parking Chana Sam Lekai Wangu Nungda Kong Wangu Apun Bamera Paibi Sing Kayana Saruk Yadun Chathaki Waka Kongjang Duda Saruk Yakibi Mera Paibi Lusingbi Loitong Bang Sumatina Pondora Kibada Toki Bairang Aduna Maram Oiraga Kul Ngaksa Baisa Singasna Pairam Bakulai Kaya Manipur Government Mama Iko Yauna Sinaduna Pava Punbat Tongnadaba Haina Yana Kraga Mara legidraba rambai tengol kaya bo awapamda tahanaba honaba si yaba sungam ngamloi mara maduna phajin kiba rambai tengol gi jasing condition amate yaudana thadorakadabani karigumba thadoraktaba taragadi akanba khongjang kaya changsilagani amadi karigumba masidagi hendaba irang thoknaba arambai gi jasingbu phanaba honaraklagadi mama oibi aikhoina mang thana chatkani haiki Apaba Mikhal Tauduna Yaipa Nungaiba Ingtapa Senja Thumja Laitaba Mating Leiba Lengak Ama Leiba Ngamnanaba Sahi Asigi January gi Tarukta Manipur University Auditorium da Sahi Ama Suna Sathagadaba Anoba Langon gi vote Amadi Vote for National Regeneration Campaign Hodopagi Soro Mo Oina Thasi Kundagi Hoduna Satharakpa Poster Campaign Ngasi Su Khuyatong Parking Amasung Nagampam Parking Empam Singda slogan Mapan Yawba Pauzal Puba Poster Sing Public Transportation Salariba Auto Magic E-Auto Rickshaw Nasingba Gari Chahum Romda Poster Naptuna Mayolna Manipugi Miyam na Pining Liba Pauzal Puba Poster Campaign Pangthoki Hariba Poster Campaign Sada Yauriba slogan Mapan Singadudi Ahan Bada Nangna Politics Yaw Yadabagi Sairakti Nangondagi Hantaba Mishing na Nangi na Thakda Pan Bani Ani Shubada Mirep Taki Sel Nibagi Sanabi Tadoklasi Sel Loraga Vote Pibagi Aran Balisat Semdoklasi Vote Ki Jakja Hajanaba Pataba Sanabi Muthalasi Ahum Subada Politics na Kunagi Himai Sumi Politics na Puruk Amagi Laibak Lepi Politics ta Puning Changsi Politics na Ekoi Gi Punchirol Oisi Mari Shubada Ekoi Leipak Oina Pansi Kunai Oina Lingsi Hairabadi Politics ki Maroiba Khangsi Politics ta Puning Changsi Manga Subada Lengak Longi Mayoldi Puruk Kanbani Puruk Kannaba Politics Tausi Ngasi Asumba Politics na Ekoi Gi Hayengi Laibak Lepsi Nam Taruk Shubada Politics Haibasi Leipak Kunaina Mayok Nariba Wathok Lanthosing Adubo Miyam Hupna Khananaba Amasong Warep Lominaba Duni Tare Shubada Daite Leiba Leibakcha Ama Oisi Water Sel Loduna Isagi Hak Yongumsi Matik Chaba Mihut Khansi Aphaba Lengang Thamsi Nipan Subada Aphaba Mihut Khansi Mirep Tagi Sel Loroisi Mapan Subada Miyam Naning Thoni Lengang Panamanai Ni Haiba Sini Makata na Hariba Poster Campaign Asi Leiriba Tampaki District Singda Chathakigani Hairi Apun Banupilop Anul Bisnupur District na Malem da Sapong Kiba Kunitoy Shubha Mapokumon Tauram 2026 Kiamba Ningsing Sanglan Bisnupur da ngasi pangthokre Taramadu da Anul gi President Lorembam Pramo Apun ba Manipur kan ba Imalub Uncle gi President Lorembam Nganbi Nupi Samas ki Vice President Thokchom Bijayanti Tami Singmi gi President Yambe Momon Nongpo lenga Apun Banupilop NL gi President Yumlem Bam Mema Thobal Ima gi President Khumuk Jam Mema Nongchub Imphal Palem Ima Apun Balu ki President Thingbai Jam Ibe Mana Athoiba Mitunglen Sing Oina Sarugyaki Taramadu da Sarugyaki ba Manipur gi tongan tongan ba CSO Singilu Sing ba Singna Manipur kanaba honabada Anul Bisnupur District na Loki ba Thaudang Singi matangda wa ngangduna Sarugyaki ba miyamna punna khangminaki Tauranga Marilena Anul Bisnupur District ki President Lorembam Pramona Pongdokibada Mamangda Pankiba Manipur Lengakna Manipur Tholibe Irang Loisinba ngamdabadagi pia lakraba matungda Anoba Lenga ama muglakle adubu Masidasu Hanagum Kuki militants na tawning bada tawhanba Singda lo leitaba aduga khulngakna ba thokcharakpa Tampaki isa singbu tanatana duna phaba Hauze amuk maitayda natana nagai selinaw singdasu amuk landarakpa tho yaningde Manipur Santi Hanjilakna ba thuba matamda Irang loisinaba honabiyu India amadi Manipur Lenga na proxy war lepiro aduga Irang asi loisinaba Manipur gi miyam su punsinaduna apunbagi pangal sagal asi haiki Khoi yu khare hili la na thaki bai khoi gi aram bai angang thung bauda
फार थमगा होगी तौरिसनी अदुगो नतना खुलाई पुखमकिबा लांददी खुलाई जो छिजिन हल्लगा पुखम तहल्लगा लान थेंगबा यावले वहल्ले अदुवा होगितना लान लोयरबा खरा खितंग नेमदबा मतमददी खुलाई पुथोक्तबा इमिचम प्रजा खरा खरा चचरुबा यावजरुबा इरेबा कनबा यावजरुबा मियामदबो अंगांजिंगो फार तौरिसि करि मरमगिनोबा अदुई बतारदी प्रोक्सी वार लेपिरो अथोबा मतमदा प्रोक्सी वार लेपरगदी मणिपुर पुनमक ई मई हौना मो हने चालकनी हाबो वापमति मीडिया के थोंग समझल लायोई ख्रबी नौरेम निngol मोइरांग थेमोंबी इबेमल देवी की मिंगदा पांथोइबी लेकाइदगी हौजिंगना सगोल बंद लेरबा इबेमल की मचानुपा मोइरांग थेम बोर बाबू ममौ नुपी आरके सोनिया एलियस नौबी सना अमदी इमुंग मनुंगना लुपा लाख 15 रोम संगना सारगा कटपा इमा पांथोइबी सना थोंग गेट हौनबी मतुंगिना संगादुना मियामदा खुसिनख्रे थरमदु लाइनिंग लाइसोल तोरो मतुंगदा बोर बाबू अमदी मा की लोइनबी सोनियाना रिबन कक्तुना संगारब मतुंगदा मियामदा सना थोंग अदु खुसिनखी अना असूलबा गेट असी कटके है खनजगी बदगी असूलबा गेट असी नवरें प्रजा मयांगी मफम इमा की मिंग नुसीजब अना हूँ मांग लेपसरीब पांथोइबी इमा इबेमगी तौब शक्तिना अगोंद कया कया चेंगांग कया मचाइबू अवाब कया कनबीगीबा नुंगाइब कया सरुक ओहनबीगीबा अदुगी महैना मसीना असूलबा ममन यामलब गेट असी नवरें प्रजा की मफमदा कटपंगमजबने हैना मतम पुलिस उबदा मियामना कीबा मिपाइनबा मिपाइबना सिंगबा कया लेरंबा दुंगा सिदि लेत्रे दुमोपु हेना फाबा मरी अमा थमदुना थोलकदबा कुदोंथिबा क्राइम ना सिंगबा कयादगी ngathoknaba honaba tangai phade haina city police ke sub inspector ke santos kumar na phongdoragli wafama singa city police da impal west amadi district tv hospital impal west na punna kusanaduna jana sewa arogya sewa service to the public service to health haiba team da thangal bazar gi marwari dharma sala da pangthokpa mega medical health camp kamarle na phongdokibani mana makata aduna hai police ka miyang leinari ba mari asi hena phaga na bagi pandam amaga loyana ngasigi medical camp asi pangthokpani makata na miyang yoba thabak tharong kaya sing pangthoknaba tharang tawri phongdokhi ngasigi medical camp adu da koi bagi miyam sing ima kaithel gi nupi sing amadi police personnel kaya saruk yakhi camp adu da general opd blood test sugar test x-ray vaccination sing ba kaya kudong chaba phangan ki bagaloyana 100 days campaign of tb mukta bharat abhiyan janabagi dari gi saru amo oina state ppm coordinator Dennis Irengbamna tb gi matangda miyamda awareness bikhi अदुकी मतिक फरबनी अदुमकु हेन फनबा हाइबदी करम ग्राउंड नो हाइब कांदा एनी क्राइम अमा थोक्तोरे नत्रगना क्राइम अमा थोक्रगसु सिगी हाना क्राइम दो थोक्त्रिङैदा प्रिवेंट तहौनबा नत्रगना थोक्रगसु मदुदा यामना स्मूथली अथुबा मतमदा डिटेक्ट तौबा ngamnaba अदुगुम्बगी ग्राउंड दा कोइगा पुलिस का पब्लिक का रिलेशन से फनबगी दमकता अदुगुम्बा रिलेशन से हेंगतनबगी दमकता अदुगुम्बा सिंजबा मेडिकल हेल्थ चेकअप कैम्प थासिगे होकिबा तांगकुंदा INBA International Natural Bodybuilding Association Sinduna Bangalore Central College Auditorium da pangthokiba Natural Bodybuilding and Fitness Championship da medal lorokraba Oinam Thambalmari College Relief Camp ta leiba IDP Ningthojong Open Registration gi machanupa Rishi Ningthongjab amadi Oinam Mamang Lekai dagi Oinam Alexander Singha gi machanupa Oinam Samson Singha amadi Oinam Bazar dagi Oinam Sana Zawba Singha gi machanupa Oinam William Bungasi Thambalmari College Relief Camp IDP Sing AT Oinam amadi Oinam gi miyam na ngasi taram nokre Thambalmari College Relief Camp Oinam da pangthokpa sanaroi sing taram na opagi taram aduda Oinam gi maroi ba miyoi kya na thoiba mitungle oina saruk ya bagloyena sanaroi sing da lengyan yanduna amadi asamba kudol piduna puning thagotki panba yabadi Oinam Samson Singana overall champion masters category gi oina overall winner oiduna gold Oinam William Singana junior men's physique da gold loyena junior bodybuilding da su gold amadi classic physique teenagers under 19 da silver loyena men's physique teenagers da fourth place tarakhi Huzere bada maroy pam kana pijari Manipur school education da ahongba purangna bagi matangda numi humni chathagdaba workshop se minister na hudokre
Mitok khandokse haiba wahai asi paliba lenga asigi khwaidagi asauba wahai ni haina campaign for just and fair delimitation gi finance secretary na phongdorakle. Loinana arambai tengol gi thongmin sing phajin khibagi mayokta khongjang sing changsinba leptri. Ngasigi di paudam pijaba matang asa loisinjare miyeng tabiriba singbo amukana kurumjari.